ꯃꯌꯥꯝꯗ ꯀꯩꯅꯣꯝꯇ ꯁꯦꯡꯗꯣꯛꯆꯒꯦ ꯔꯣꯃꯥꯔꯤꯑꯣꯅ ꯍꯧꯖꯤꯛ ꯁꯦꯡꯗꯣꯔꯛꯄꯒꯤ ꯚꯤꯗꯤꯑꯣ ꯑꯃ ꯑꯅꯧꯕ ꯑꯃ ꯊꯣꯛꯂꯛ ꯌꯨꯇ꯭ꯌꯨꯕꯇ ꯊꯥꯒꯠꯂꯛꯄꯗꯣ ꯑꯗꯨꯗꯣ ꯃꯥꯅ ꯍꯥꯏꯔꯤꯕ ꯋꯥꯍꯩꯁꯤꯡꯗꯣ ꯑꯔꯥꯟꯕ ꯈꯔ ꯌꯥꯎꯋꯦ ꯑꯩ ꯈꯔ ꯆꯨꯝꯊꯣꯔꯛꯀꯦꯅ ꯂꯥꯏꯚꯁꯦ ꯊꯥꯖꯔꯛꯄꯅꯦ ꯀꯩꯅꯣ ꯑꯍꯥꯟꯕꯗ ꯃꯥꯅ ꯑꯩꯁꯦ ꯆꯦꯜꯂꯨꯔꯦ ꯈꯪꯕꯗꯒꯤ ꯀꯜꯄꯅꯥꯒ ꯈꯪꯅꯔꯒ ꯆꯦꯟꯕꯅꯤ ꯑꯩ ꯆꯦꯜꯂꯨꯔꯦ ꯈꯪꯕꯗꯒꯤ ꯃꯥ ꯀꯜꯄꯅꯥ ꯀꯣꯏꯔꯒ ꯆꯦꯟꯕꯅꯤ ꯍꯥꯏꯕꯗꯣ ꯑꯔꯥꯟꯕ ꯑꯣꯏꯒꯅꯤ ꯑꯍꯥꯟꯕ ꯏꯕꯥꯅꯤ ꯃꯥꯡꯉꯨꯕ ꯃꯇꯝꯗ ꯁꯦꯅꯥꯄꯇꯤꯗ ꯃꯥꯡꯉꯨꯕ ꯃꯇꯝꯗ ꯄꯨꯂꯤꯁꯅ ꯑꯩꯈꯣꯏꯁꯦ ꯍꯞꯇꯥ ꯑꯃꯃꯨꯛ ꯍꯦꯟꯅ ꯃꯥꯡꯉꯨꯕꯗꯣ ꯑꯗꯨꯒꯤ ꯃꯅꯨꯡꯗꯨꯗ ꯑꯩꯒꯤ ꯍꯤꯁꯇ꯭ꯔꯤꯁꯦ ꯃꯣꯏ ꯐꯦꯃꯤꯂꯤꯅ ꯇꯧꯔꯒ ꯂꯣꯏꯅ ꯊꯤꯒꯠꯂꯕ ꯃꯇꯨꯡꯗ ꯑꯩꯁꯦ ꯆꯦꯜꯂꯨꯔꯦ ꯈꯣꯠꯂꯨꯔꯦꯁꯦ ꯈꯪꯕꯗꯒꯤ ꯄꯨꯂꯤꯁꯇ ꯐꯥꯔꯒ ꯄꯨꯔꯛꯄ ꯃꯇꯝꯗ ꯏꯕꯥꯅꯤꯃꯛ ꯋꯥꯍꯪ ꯄꯥꯎꯍꯪ ꯍꯪꯕꯗ ꯑꯩꯅꯁꯨ ꯑꯁꯦꯡꯕꯗꯣ ꯍꯥꯏꯌꯦ ꯑꯩ ꯆꯦꯜꯂꯨꯔꯦ ꯈꯣꯠꯂꯨꯔꯦ ꯅꯍꯥꯟꯅ ꯑꯩꯅ ꯀ꯭ꯂꯥꯁ 10 ꯇꯝꯕ ꯃꯇꯝꯗ ꯑꯩꯒꯤ ꯏꯟꯁꯤꯗꯦꯟ ꯑꯃꯈꯛ ꯑꯉꯥꯡ ꯑꯣꯏꯅ ꯐꯥꯗꯣꯛꯅꯈꯤꯕꯅꯤ ꯑꯩ ꯑꯗꯨ ꯃꯇꯝꯗ ꯑꯗꯨꯒ ꯔꯣꯃꯥꯔꯤꯑꯣꯁꯨ ꯈꯪꯉꯦ ꯑꯩ ꯆꯦꯜꯂꯦ ꯈꯣꯠꯂꯦꯁꯦ ꯑꯗꯨꯒꯤ ꯃꯇꯝꯗ ꯉꯟꯅ ꯈꯪꯈꯤꯕꯅꯤ ꯑꯍꯥꯟꯕ ꯏꯕꯥꯅꯤ ꯊꯧꯗꯣꯛ ꯊꯣꯛꯄ ꯃꯇꯝꯗ ꯑꯗꯨꯒ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯔꯣꯃꯥꯔꯤꯑꯣꯁꯨ ꯈꯪꯉꯦ ꯑꯩꯁꯨ ꯈꯪꯉꯦ ꯑꯗꯨꯒ ꯃꯣꯏꯅ ꯑꯗꯨ ꯈꯪꯉ ꯃꯇꯨꯡꯗꯅꯦ ꯏꯕꯥꯅꯤꯁꯦ ꯌꯥꯅꯔꯒ ꯑꯃꯨꯛꯀ ꯄꯥꯎ ꯐꯥꯎꯅꯔꯒ ꯇꯧꯔꯤꯁꯦ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯏꯕꯥꯅꯤꯁꯦ ꯃꯥꯅ ꯆꯦꯜꯂꯁꯦ ꯈꯣꯠꯂꯁꯦ ꯍꯥꯏꯔꯛꯑꯦ ꯑꯗꯨꯒ ꯃꯥꯅ ꯑꯩ ꯂꯧꯕ ꯂꯥꯛꯄꯗ ꯂꯩꯀꯥꯏ ꯃꯤꯅ ꯊꯦꯡꯅꯕꯗꯒꯤ ꯀ꯭ꯂꯕꯀꯤ ꯃꯤꯅ ꯊꯦꯡꯅꯕꯗꯒꯤ ꯀ꯭ꯂꯕꯀꯤ ꯃꯤꯅ ꯐꯥꯈꯤꯕꯅꯦ ꯏꯕꯥꯅꯤꯁꯦ ꯐꯥꯕꯗꯒꯤ ꯏꯕꯥꯅꯤꯁꯦ ꯌꯨꯝꯗ ꯄꯥꯎ ꯄꯤꯔꯒ ꯃꯣꯏ ꯃꯌꯨꯝꯗ ꯄꯥꯎ ꯄꯤꯔꯒ ꯑꯩꯕꯨ ꯃꯣꯏ ꯃꯌꯨꯝꯗ ꯄꯨꯔꯒ ꯑꯩꯕꯨ ꯑꯃꯨꯛ ꯅꯣꯡꯉꯥꯟꯕꯒ ꯑꯃꯨꯛ ꯊꯤꯜꯂꯦ ꯌꯨꯝꯗ ꯑꯃꯨꯛ ꯊꯤꯜꯂꯀꯥꯟꯁꯤꯗ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯑꯗꯨꯒꯤ ꯃꯇꯨꯡꯗꯅꯦꯕ ꯏꯕꯥꯅꯤꯁꯦ ꯂꯣꯏ ꯈꯪꯅꯔ ꯃꯇꯨꯡꯗꯅꯤꯀꯣ ꯂꯣꯏ ꯈꯪꯅꯔ ꯃꯇꯨꯡꯗꯅꯦ ꯏꯕꯥꯅꯤꯅ ꯋꯥꯔꯣꯏꯄꯣꯠ ꯄꯨꯔꯤꯁꯦ ꯑꯗꯩ ꯑꯍꯜ ꯂꯃꯟ ꯂꯣꯏ ꯋꯥꯔꯤ ꯁꯥꯟꯅꯔ ꯃꯇꯨꯡꯗ ꯆꯦꯞ ꯂꯣꯏꯔꯒ ꯍꯣꯡꯒꯅꯤ ꯈꯣꯠꯀꯅꯤ ꯍꯥꯏꯅꯔꯒ ꯑꯗꯨꯃꯥꯏꯅ ꯊꯝꯃꯒ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯋꯥꯔꯣꯏꯄꯣꯠ ꯄꯨꯔꯒ ꯊꯝꯁꯤ ꯃꯥꯁꯨ ꯅꯨꯄꯤ ꯑꯇꯣꯞꯄ ꯌꯦꯡꯗꯅꯕ ꯑꯩꯁꯨ ꯅꯨꯄꯥ ꯑꯇꯣꯞꯄꯗ ꯀꯥꯔꯇꯨ ꯀꯥꯔꯟ ꯇꯧꯗꯅꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯍꯥꯏꯅꯔꯒ ꯋꯥꯔꯣꯏꯄꯣꯠꯁꯦ ꯄꯨꯈꯤꯕꯅꯦꯕ ꯏꯕꯥꯅꯤꯅ ꯃꯥꯅ ꯀꯩꯗꯧꯕꯩꯅꯣ ꯁꯦꯅꯥꯄꯇꯤꯗ ꯏꯕꯥꯅꯤ ꯆꯦꯜꯂꯦ ꯑꯗꯨꯒ ꯀꯩꯗꯧꯕꯩ ꯔꯦꯞ ꯀꯦꯁ ꯄꯥꯟꯕꯤꯗꯣꯏꯅꯣ ꯏꯕꯥꯅꯤ ꯌꯥꯅꯔꯒ ꯆꯦꯟꯕꯅꯤ ꯃꯃꯥ ꯃꯄꯥꯅ ꯇꯧꯔꯒ ꯁꯤꯟꯕ ꯊꯧꯔꯥꯡ ꯉꯥꯛꯇꯅꯦꯕ ꯁꯤꯁꯤꯡꯁꯦ ꯑꯗꯨꯒ ꯀ꯭ꯂꯕꯀꯤ ꯆꯦ ꯆꯥꯡꯁꯨ ꯍꯧꯖꯤꯛ ꯑꯩ ꯅꯥꯛꯇ ꯂꯣꯏ ꯂꯩꯔꯤ ꯑꯗꯣ ꯃꯌꯥꯝꯗ ꯎꯠꯆꯔꯛꯀꯦ ꯑꯁꯤꯁꯦ ꯈꯥꯊꯣꯡ ꯌꯨꯠ ꯀ꯭ꯂꯕꯇ ꯏꯈꯤꯕ ꯆꯦꯅꯦ ꯏꯕꯥꯅꯤ ꯆꯦꯟꯕ ꯃꯇꯝꯗ ꯁꯤꯒꯤ ꯆꯦꯁꯦ ꯏꯅꯔꯀꯥꯟꯗ ꯁꯣꯏ ꯁꯥꯡ ꯂꯧꯅꯔ ꯃꯇꯨꯡꯗ ꯁꯨꯃꯥꯏꯅ ꯇꯧꯈꯤꯕꯅꯦ ꯏꯕꯥꯅꯤꯅ ꯃꯥ ꯃꯁꯥꯅ ꯍꯥꯏꯔꯤꯁꯦ ꯁꯤꯗ ꯂꯣꯏꯅ ꯏꯕꯥꯅꯤ ꯌꯥꯅꯔꯒ ꯏꯔꯒ ꯇꯧꯈꯤꯕ ꯄꯣꯠꯅꯦ ꯃꯥ ꯃꯁꯥꯅ ꯍꯧꯖꯤꯛꯇ ꯑꯩ ꯆꯦꯜꯂꯨꯔꯦ ꯍꯥꯏꯕ ꯈꯪꯉꯀꯥꯟꯗ ꯀꯜꯄꯅꯥ ꯆꯦꯟꯕꯅꯤ ꯑꯗꯨꯗꯤ ꯑꯔꯥꯟꯕ ꯑꯣꯏꯒꯅꯤ ꯀꯩꯗꯧꯕꯒꯤ ꯃꯥꯅ ꯑꯩ ꯈꯪꯅ ꯑꯗꯨ ꯃꯇꯝꯗ ꯄꯥꯝꯗ꯭ꯔꯒꯗꯤ ꯃꯣꯏ ꯏꯃꯨꯡ ꯃꯅꯨꯡꯅ ꯑꯩ ꯄꯥꯝꯗ ꯇꯥꯔꯒꯗꯤ ꯀꯩꯗꯧꯕꯒꯤ ꯋꯥꯔꯣꯏꯄꯣꯠ ꯄꯨꯕꯤꯔꯝꯃꯤꯅꯣ ꯀꯩꯗꯧꯕꯒꯤ ꯆꯍꯤ 2-3 ꯀꯣꯏꯔꯝꯃꯤꯅꯣ ꯄꯥꯝꯗ ꯇꯥꯔꯒꯗꯤ ꯃꯇꯝꯗꯨꯗ ꯑꯗꯨꯝ ꯇꯣꯛꯅꯈꯤꯕ ꯌꯥꯏ ꯃꯥꯅ ꯃꯣꯏ ꯏꯃꯨꯡꯅ ꯆꯦꯟꯐꯝ ꯂꯩꯇꯕꯗꯒꯤ ꯋꯥꯔꯤꯁꯦ ꯁꯦꯝꯗꯣꯛ ꯁꯥꯖꯤꯟ ꯇꯧꯔꯒ ꯊꯥꯒꯠꯂꯛꯄꯅꯦꯁꯦ ꯃꯌꯥꯝꯗ ꯁꯦꯡꯗꯣꯛꯄꯒꯤ ꯑꯩ ꯂꯥꯏꯐꯁꯦ ꯊꯥꯖꯔꯛꯄꯅꯦ ꯃꯣꯏ ꯑꯍꯜ ꯂꯃꯟꯒꯤ ꯁꯣꯏ ꯁꯥꯡꯁꯨ ꯌꯥꯎꯔꯤ ꯁꯤꯗ ꯑꯩ ꯀꯩꯗꯧꯕꯒꯤ ꯃꯣꯏ ꯃꯌꯨꯝꯗ ꯄꯨꯔꯤꯅꯣ ꯃꯣꯏꯅ ꯄꯥꯝꯗ ꯇꯥꯔꯒꯗꯤ ꯈꯨꯗꯛꯇ ꯑꯗꯨꯝ ꯑꯩꯈꯣꯏ ꯄꯥꯝꯗ꯭ꯔꯦ ꯅꯨꯄꯤꯁꯦ ꯍꯥꯏꯔꯒ ꯑꯗꯨꯝ ꯂꯣꯏꯁꯟꯅꯈꯤꯕ ꯌꯥꯏ ꯁꯤ ꯃꯣꯏ ꯑꯍꯟꯒꯤ ꯁꯣꯏ ꯌꯥꯎꯕꯅꯦ ꯑꯗꯨꯅꯤ ꯃꯌꯥꯝꯅ ꯍꯧꯖꯤꯛ ꯊꯥꯒꯠꯂꯛꯏꯗꯣ ꯏꯁꯥꯅꯁꯨ ꯌꯥꯅꯤꯡꯗꯦ ꯀꯩꯗꯧꯕꯩ ꯔꯦꯞ ꯀꯦꯁ ꯄꯥꯟꯗꯣꯏꯅꯣ ꯃꯣꯏꯅ ꯑꯩ ꯄꯥꯝꯗ ꯇꯥꯔꯒꯗꯤ ꯀꯩꯗꯧꯕꯒꯤ ꯋꯥꯔꯣꯏꯄꯣꯠ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯀꯩꯗꯧꯕꯒꯤ ꯑꯃꯨꯛ ꯋꯥꯔꯣꯏꯄꯣꯠ ꯄꯨꯗꯣꯏꯅꯣ ꯃꯣꯏꯅ ꯑꯩ ꯍꯧꯖꯤꯛ ꯀꯩꯅꯣꯗ ꯂꯩꯔꯦ ꯏꯝꯐꯥꯜ ꯌꯧꯔꯛꯑꯦ ꯏꯝꯐꯥꯜꯗ ꯌꯧꯖꯔꯛꯑꯕꯅꯦ ꯑꯩꯁꯨ ꯍꯧꯖꯤꯛ ꯑꯩꯒꯤ ꯋꯥꯍꯪ ꯄꯥꯎꯍꯪ ꯑꯝꯇ ꯆꯠꯊꯕ ꯂꯩꯇ꯭ꯔꯤ ꯑꯩꯈꯣꯏꯁꯨ ꯁꯤꯗ ꯂꯩꯀꯥꯏ ꯀ꯭ꯂꯕ ꯏꯕꯨꯡ ꯃꯌꯥꯝꯒ ꯃꯩꯔꯥ ꯄꯥꯏꯕꯤ ꯃꯌꯥꯝꯒ ꯃꯤꯇꯤꯡ ꯍꯥꯏꯗꯤ ꯃꯣꯏꯅꯁꯨ ꯂꯩꯀꯥꯏ ꯑꯩꯒꯤꯁꯨ ꯂꯩꯀꯥꯏ ꯄꯥꯟꯕꯅꯤꯅ ꯑꯩ ꯂꯩꯀꯥꯏꯁꯤꯗ ꯊꯧꯗꯣꯛ ꯊꯣꯛꯈꯤꯕꯅꯤꯅ ꯃꯣꯏꯒꯁꯨ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯕꯒꯤ ꯀꯩꯅꯣ ꯉꯁꯤꯁꯦ ꯑꯩꯅ ꯊꯦꯡꯅꯁꯨ ꯌꯧꯔꯛꯑꯦ ꯁꯤꯗ ꯏꯝꯐꯥꯜꯗ ꯑꯗꯣ ꯃꯣꯏꯒꯁꯨ ꯋꯥꯔꯤ ꯁꯥꯟꯅꯔꯦ ꯑꯗꯣ ꯍꯌꯦꯡꯁꯨ ꯃꯈꯥ ꯇꯥꯅ ꯑꯩꯈꯣꯏꯁꯨ ꯆꯠꯊꯈꯤꯒꯅꯤ ꯑꯁꯦꯡꯕ ꯋꯥꯗꯤ ꯑꯩꯁꯨ ꯀꯩꯅꯣ ꯇꯧꯔ ꯑꯩꯁꯨ ꯁꯤꯕꯐꯥꯎ ꯀꯤꯁꯜꯂꯛꯇ꯭ꯔꯦ ꯁꯤꯒꯤꯁꯤꯗꯗꯤ ꯃꯣꯏꯅ ꯆꯦꯟꯕꯁꯨ ꯁꯨꯛꯌꯥ ꯌꯥꯔꯣꯏ ꯃꯔꯟ ꯃꯊꯨꯝ ꯄꯥꯏꯔꯦꯅ ꯄꯩꯁꯥ ꯄꯥꯏꯔꯦꯅ ꯑꯩꯈꯣꯏꯗ ꯑꯣꯟꯈꯠꯂꯛꯄꯗꯨꯁꯨ ꯌꯥꯔꯣꯏ
moina thadok ke thadok hisanu phaina loop tu da takhibasu leite aina kaino tawgibasu leite moida che thajangibasu leite kanana ni ino su khangde moi masana ni nupa imung na tawraga tawhali potla su khangde ai di achumba loi haidokani ai Romario da leige su khandre asine mayam da aina sengdok la ise hojikta video do aina thengna badagi live se thadorak pane aina matamdu da moina ai kai pam da taragadi matamdu da dum loisanagi ba yaba potto hojikta moina ai chelure kholure ai asoiba thiraga moina chance lorakpa dudi sukya yaroiba moi chenba sukya yaroiba mazu hana chelure khange ai ju hana soirure khangabani ibani yanaraga nungsinagi bani kaidobegi mana ai pam da taragadi kaidobegi chahi ani hum koiraminoba Khada yaore sina Romario gi sign sida yaore si club ki che yauri aigi di sida kaim ki de aigi di michang haidi aigi sida lepi ga da ba ina lalu da banina aigi da makta su loi lepi ri aduna ai su ki de mi mayamna moina hotnari je ai je praja gi mamangda ai je social media gi through da ai je Aranba ta hanbane ba moina pami je sigi sign jina khoi club ki ahal sing na tawbane asigum magumba mahik sidi ai magumba mahik sidi phasana warakadabane aduni aina mayam da hojik sengdok chare ise lana ubidana ba aingonda su pressure mayam lae aina lana ubagi type da message su mayam lae aduna mayam da aina live tharaga la aseng modo sengdok charak pane ma nupi chele chenda bi face pa me hairadi kaidobagi waroi pot pubiri no aingonda aduna ai mayamdagi su achumbado sengdok charakpane mayamna su asengmodo khangbiro duga just to tawbiro mayamna su aisu cheloi aisu athuba matamda aigi wahang chathagani duga mayamna su adum khanghalake ai life adum thajarake sige matang sida aigi justice phangdri baudi ai mayamda adum share tawrake aigi sanga su leijade backup background su lingde moidona do raga su aina lalu dabanina ai kaim kide
Sigi matangse yausalade ai bau shiba kisalaktre moi lupna phanayam kaugera kauroira aigi justice phangba piba ngamdri paubadi nupa so hato ai so hato haiba bau ngammabane ai thenga ju thengna dugi sengdorak ke na ise live thajarak bane ai achumbagi damakta lepkani na mayam da su khangalak bane matung manau ai dong ai nupi atopa da su thoktana bana ure mayam so ai damakta lepi o justice phangna ba atopa iche chan sing da su sigum ba ai dong na thoktana ba ꯑꯩꯉꯣꯟꯗ ꯄ꯭ꯔꯨꯐ ꯂꯣꯏ ꯂꯩꯔꯤ ꯃꯥꯅ ꯑꯗꯨ ꯍꯥꯏꯒꯦꯔꯥ ꯑꯩ ꯆꯦꯜꯂꯦ ꯈꯪꯕꯗꯒꯤ ꯅꯨꯄꯤ ꯀꯜꯄꯅꯥꯒ ꯀꯣꯏꯅꯔꯒ ꯆꯦꯟꯕꯅꯤ ꯈꯣꯠꯄꯅꯤ ꯍꯥꯏꯒꯦꯔꯥ ꯀꯩꯗꯧꯕꯒꯤ ꯃꯥꯅ ꯑꯩ ꯆꯦꯜꯂꯦ ꯑꯗꯨꯒꯤ ꯃꯃꯥꯡꯗꯁꯨ ꯏꯕꯥꯅꯤ ꯀꯣꯜ ꯍꯤꯁꯇ꯭ꯔꯤ ꯚꯤꯗꯤꯑꯣ ꯀꯣꯜ ꯇꯧꯅꯕꯒꯤ ꯂꯣꯏꯅ ꯂꯩꯔꯤ ꯑꯩꯉꯣꯟꯗ ꯔꯦꯀꯣꯔꯗ ꯃꯌꯥꯝꯗꯁꯨ ꯑꯗꯨꯝ ꯃꯇꯥꯡ ꯆꯥꯅ ꯑꯗꯨꯝ ꯑꯩ ꯎꯠꯆꯔꯛꯀꯦ ꯅꯨꯄꯥ ꯃꯌꯨꯝꯅ ꯑꯩꯉꯣꯟꯗ ꯍꯧꯖꯤꯛ ꯐꯥꯎꯕ ꯋꯥꯍꯩ ꯑꯝꯇ ꯍꯥꯏꯔꯛꯇ꯭ꯔꯤ ꯀꯣꯜ ꯐꯥꯎ ꯇꯧꯔꯛꯇꯦ ꯃꯣꯏꯒꯤ ꯍꯣꯏꯅꯦ ꯃꯥꯅ ꯑꯩ ꯄꯥꯝꯗ꯭ꯔꯁꯨ ꯅꯨꯄꯤ ꯆꯦꯜꯂꯨꯔꯦ ꯐꯔꯦ ꯃꯤꯑꯣꯏꯕꯒꯤ ꯋꯥꯍꯩꯗ ꯃꯣꯏꯅ ꯑꯍꯟ ꯊꯥꯔꯛꯑꯒ ꯑꯩꯈꯣꯏ ꯆꯥꯗꯣ ꯁꯨꯃꯥꯏꯅ ꯅꯨꯄꯤ ꯆꯦꯜꯂꯦ ꯈꯣꯠꯂꯦ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯑꯍꯟꯁꯤꯡꯅ ꯀꯩꯅꯣ ꯇꯧꯒꯗꯕꯁꯨ ꯂꯩꯇꯦ ꯑꯗꯨꯁꯨ ꯍꯥꯏꯔꯛꯇꯦ ꯃꯣꯏꯅ ꯑꯩꯒꯤ ꯃꯃꯥꯡꯗ ꯂꯥꯏꯐ ꯊꯥꯕꯒꯤ ꯃꯇꯥꯡꯗꯁꯨ ꯃꯥꯅ ꯑꯩꯉꯣꯟꯗ ꯑꯩꯅ ꯂꯥꯏꯐ ꯊꯥꯔꯒ ꯑꯁꯦꯡꯕ ꯍꯥꯏꯗꯣꯛꯀꯅꯤ ꯍꯥꯏꯕ ꯃꯇꯝꯗꯁꯨ ꯃꯥꯅ ꯑꯩꯕꯨ ꯗꯞ ꯇꯧꯔꯒ ꯀꯤꯍꯟꯈꯤ ꯃꯦꯁꯦꯖꯇꯨꯗꯤ ꯃꯥꯅ ꯑꯩ ꯂꯥꯏꯐ ꯊꯥꯔꯤ ꯃꯅꯨꯡꯗꯨꯗ ꯃꯥꯅ ꯂꯣꯏ ꯗꯤꯂꯤꯠ ꯇꯧꯔꯛꯑꯦ ꯑꯗꯨꯒꯤ ꯁ꯭ꯀ꯭ꯔꯤꯟꯁꯣꯠꯁꯨ ꯂꯧꯔꯒ ꯊꯝꯃꯤ ꯑꯩꯅ ꯑꯗꯨ ꯃꯌꯥꯝꯗꯁꯨ ꯎꯠꯆꯔꯛꯀꯦ ꯑꯗꯨꯝ ꯃꯥꯅ ꯑꯩ ꯅꯪꯅ ꯂꯥꯏꯐ ꯊꯥꯔꯒ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒꯗꯤ ꯅꯣꯏ ꯏꯃꯨꯡ ꯃꯅꯨꯡꯗꯣ ꯑꯋꯥꯕ ꯇꯥꯒꯅꯤ ꯈꯣꯠꯀꯅꯤ ꯍꯥꯟꯅꯒꯤꯗꯧꯅ ꯅꯪ ꯑꯗꯨ ꯄꯥꯝꯕ꯭ꯔꯥ ꯈꯣꯠꯄ꯭ꯔꯥ ꯀꯌꯥꯝ ꯍꯥꯏꯔꯛꯑꯦ ꯑꯩꯉꯣꯟꯗ ꯑꯗꯣ ꯑꯩ ꯑꯆꯨꯝꯕꯒꯤꯗꯃꯛꯇ ꯀꯤꯗꯕꯅꯤꯅ ꯑꯩꯅ ꯂꯥꯏꯐꯇꯣ ꯊꯥꯒꯦꯅ ꯊꯥꯔꯛꯄꯅꯦ ꯑꯩꯅ ꯂꯥꯏꯐ ꯊꯥꯕ ꯃꯅꯨꯡꯗ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯃꯇꯦꯛ ꯑꯃ ꯑꯍꯥꯟꯕ ꯍꯧꯔꯛꯄꯩꯗ ꯆꯞꯄꯤꯗꯣ ꯃꯥꯅ ꯑꯅꯤꯔꯛ ꯀꯣꯜ ꯇꯧꯔꯛꯑꯝꯃꯦꯕ ꯑꯩꯉꯣꯟꯗ ꯑꯩꯅ ꯄꯥꯏꯗꯕꯅꯦꯕ ꯑꯗꯨꯒꯤ ꯑꯩꯅ ꯍꯦꯛ ꯀꯩꯅꯣ ꯂꯥꯏꯐꯇꯣ ꯍꯦꯛ ꯂꯣꯏꯁꯤꯜꯂꯛꯄꯗ ꯃꯥꯅ ꯑꯩꯁꯦ ꯕ꯭ꯂꯣꯛ ꯂꯣꯏ ꯄꯤ ꯂꯩꯔꯝꯃꯦꯕ ꯑꯩꯉꯣꯟꯗ ꯄꯩꯁꯥꯅꯒ ꯌꯥꯔꯣꯏ ꯍꯧꯖꯤꯛ ꯃꯦꯁꯦꯖꯁꯨ ꯃꯥꯅ ꯑꯩꯉꯣꯟꯗ ꯗꯞ ꯇꯧꯔꯒ ꯊꯥꯔꯛꯈꯤꯕ ꯃꯦꯁꯦꯖ ꯃꯌꯥꯝꯗꯨꯁꯨ ꯃꯥꯅ ꯂꯣꯏ ꯗꯤꯂꯤꯠ ꯇꯧꯔ ꯂꯩꯔꯝꯃꯦꯕ ꯃꯣꯏꯅ ꯍꯧꯖꯤꯛ ꯆꯤꯟꯐꯝ ꯂꯩꯇꯕꯒꯤ ꯑꯩꯒꯤ ꯏꯔꯥꯟ ꯊꯤꯔꯒ ꯑꯩꯕꯨ ꯅꯝꯗꯅ ꯂꯥꯟꯍꯟꯕꯒꯤ ꯀꯩꯅꯣꯒꯤ ꯈꯨꯗꯣꯡꯆꯥꯕꯗꯣ ꯂꯧꯔꯒꯅꯦꯕ ꯃꯣꯏꯅ ꯍꯧꯖꯤꯛ ꯊꯥꯒꯠꯂꯛꯏ ꯃꯌꯥꯝꯁꯦ ꯑꯩ ꯅꯨꯄꯥꯗꯨꯒ ꯄꯥꯎ ꯐꯥꯎꯅꯗ꯭ꯔꯦ ꯑꯩꯅ ꯃꯥ ꯆꯦꯜꯂꯦ ꯍꯥꯏꯕꯁꯦ ꯑꯩꯉꯣꯟꯗ ꯁꯨꯛꯇꯥꯛ ꯇꯥꯛꯑꯝꯗꯦꯕ ꯑꯩꯅ ꯃꯥꯁꯦ ꯐ꯭ꯔꯥꯏꯗꯦ ꯅꯨꯃꯤꯠꯇ ꯆꯦꯟꯕꯅꯦ ꯏꯔꯥꯏ ꯅꯨꯃꯤꯠꯇ ꯆꯦꯜꯂ ꯃꯇꯨꯡꯗ ꯃꯥꯁꯦ ꯑꯩꯒ ꯑꯗꯨꯝ ꯄꯥꯎ ꯐꯥꯎꯅꯔꯤ ꯅꯨꯡꯗꯥꯡꯗꯁꯨ ꯑꯗꯨꯝ ꯐꯣꯟ ꯄꯥꯏꯔꯒ ꯇꯨꯝꯃꯤ ꯃꯥꯁꯦ ꯀꯃꯥꯏꯅ ꯇꯧꯔꯒ ꯑꯩꯉꯣꯟꯗ ꯂꯣꯠꯂꯤꯅꯣ ꯍꯣꯏ ꯅꯣꯡ ꯅꯤꯅꯤꯃꯨꯛꯇꯤ ꯃꯥꯅ ꯑꯩ ꯐꯣꯟꯁꯦ ꯌꯥꯗ꯭ꯔꯦ ꯏꯁꯤꯡ ꯆꯪꯉꯦ ꯁꯦꯝꯗꯣꯏꯅꯦ ꯈꯣꯠꯇꯣꯏꯅꯦ ꯍꯥꯏꯔꯒ ꯑꯗꯨ ꯃꯔꯛꯇꯨꯗꯤ ꯏꯕꯥꯅꯤꯁꯦ ꯄꯥꯎ ꯐꯥꯎꯅꯕꯗꯣ ꯈꯔ ꯂꯠꯈ꯭ꯔꯦꯕ ꯑꯗꯨꯏ ꯃꯅꯨꯡꯗ ꯑꯣꯏꯗꯣꯏꯅꯦꯕ ꯃꯥ ꯅꯨꯄꯤ ꯆꯦꯜꯂꯤꯁꯦ ꯑꯩꯅ ꯀꯩꯒꯨꯝꯕ ꯃꯥꯁꯦ ꯅꯨꯄꯤ ꯆꯦꯜꯂꯦ ꯐꯥꯔꯝꯗ ꯇꯥꯔꯒꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯗꯨꯝ ꯑꯩ ꯄꯥꯎ ꯐꯥꯎꯅꯈꯤꯅꯦꯕ ꯃꯥꯁꯦ
ꯍꯧꯖꯤꯛꯀꯤ ꯂꯨꯞꯅ ꯊꯥꯗꯣꯔꯛꯏꯗꯣ ꯑꯩꯉꯣꯟꯗ ꯀꯣꯜ ꯑꯝꯇ ꯂꯥꯛꯇꯦ ꯑꯩꯅ ꯆꯦ ꯊꯥꯈꯤꯕꯁꯨ ꯂꯩꯇꯦ ꯃꯣꯏꯅ ꯀꯧꯔꯛꯄꯩ ꯀꯣꯜ ꯑꯝꯇ ꯂꯥꯛꯇꯦ ꯍꯣꯏ ꯑꯍꯥꯟꯕꯗꯕꯨꯗꯤ ꯀꯣꯜ ꯇꯧꯔꯛꯑꯝꯃꯤ ꯑꯩꯉꯣꯟꯗ ꯑꯗꯣ ꯑꯩꯅ ꯆꯤꯡꯅꯕ ꯂꯩꯕꯗꯒꯤ ꯃꯣꯏꯗ ꯑꯩꯅ ꯆꯦꯁꯦ ꯊꯥꯖꯤꯟꯈꯤꯗꯕꯅꯦ ꯑꯗꯣ ꯃꯈꯥ ꯇꯥꯅ ꯃꯣꯏꯅ ꯑꯗꯨꯝ ꯁꯝꯊꯔꯒ ꯁꯤ ꯇꯧꯔꯦ ꯑꯗꯨ ꯇꯧꯔꯦ ꯃꯥ ꯔꯣꯁꯀꯤ ꯋꯥꯍꯪ ꯄꯥꯎꯍꯪ ꯍꯪꯉꯦ ꯈꯣꯠꯂꯦ ꯁꯦꯡꯗꯣꯛꯈ꯭ꯔꯦ ꯀꯥꯏꯅꯒ ꯊꯥꯗꯣꯔꯛꯄꯗꯨꯗꯤ ꯃꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯀꯣꯛ ꯁꯥꯟꯅꯕꯒꯤ ꯇꯥꯏꯞꯇ ꯇꯧꯁꯜꯂꯛꯑꯦꯕ ꯑꯩꯁꯨ ꯍꯧꯖꯤꯛ ꯑꯩꯅ ꯈꯪꯗꯕꯁꯨ ꯃꯌꯥꯝ ꯂꯩꯔꯝꯒꯅꯤ ꯃꯥꯅ ꯅꯨꯄꯤ ꯀꯌꯥꯅꯣ ꯁꯨꯃꯥꯏꯅ ꯁꯥꯟꯅꯔꯝꯗꯣꯏꯁꯦ ꯑꯩ ꯖꯤꯔꯤꯗ ꯆꯠꯈꯤꯕ ꯀꯨꯏꯗ꯭ꯔꯤ ꯊꯥ ꯑꯃꯗꯤ ꯈꯔ ꯍꯦꯜꯂꯛꯑꯦ ꯊꯥ 2ꯒꯤ ꯃꯅꯨꯡꯁꯤꯗꯅꯦꯕ ꯃꯥꯅ ꯑꯩꯉꯣꯟꯗ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯅꯨꯄꯤ ꯆꯦꯜꯂꯤꯁꯦ ꯏꯕꯥꯅꯤ ꯈꯠꯅ ꯆꯩꯅꯈꯤꯕ ꯀꯔꯤꯝ ꯂꯩꯇꯦ ꯑꯗꯨꯝ ꯄꯥꯎ ꯐꯥꯎꯅꯩ ꯐꯖꯅ ꯃꯥꯅ ꯑꯩꯕꯨ ꯑꯗꯨꯝ ꯊꯦꯝꯃꯒ ꯊꯝꯈꯤꯕꯅꯦ ꯑꯩꯅ ꯀꯩꯒꯨꯝꯕ ꯃꯥ ꯅꯨꯄꯤ ꯆꯦꯜꯂꯦ ꯈꯣꯠꯂꯦꯁꯦ ꯈꯪꯉꯝꯗ ꯇꯥꯔꯒꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕꯁꯦ ꯑꯗꯨꯝ ꯈꯪꯉꯝꯃꯣꯏꯕ ꯑꯩꯅ ꯄꯥꯎ ꯑꯗꯨꯝ ꯐꯥꯎꯅꯈꯤꯅꯦꯕ ꯑꯗꯨꯅꯦ ꯃꯌꯥꯝꯗ ꯑꯩꯅ ꯊꯦꯡꯉꯁꯨ ꯊꯦꯡꯅ ꯂꯥꯏꯚ ꯊꯥꯔꯛꯑꯒ ꯁꯦꯡꯗꯣꯛꯆꯔꯛꯏꯁꯦ ꯃꯌꯥꯝꯅ ꯁꯞꯄꯣꯔꯠ ꯑꯝꯇ ꯇꯧꯕꯤꯌꯣ ꯃꯥꯅ ꯑꯩꯕꯨ ꯊꯦꯝꯃꯒ ꯊꯝꯈꯤꯕꯅꯦ ꯁꯨꯃꯥꯏꯅ ꯆꯍꯤ 3 ꯁꯨꯖꯜꯂꯛꯇꯣꯔꯦ ꯏꯕꯥꯅꯤ ꯈꯪꯅꯔꯛꯏꯁꯦ ꯃꯥꯅ ꯑꯩꯕꯨ ꯀꯣꯔꯠ ꯃꯦꯔꯤꯖ ꯇꯧꯗꯣꯏꯅꯤ ꯍꯥꯏꯔꯒ ꯊꯦꯝꯃꯒ ꯊꯝꯈꯤꯕꯅꯦ ꯍꯟꯗꯛꯀꯤ ꯆꯍꯤꯒꯤ ꯗꯤꯁꯦꯝꯕꯔ ꯂꯥꯛꯄꯁꯤꯗ ꯏꯕꯥꯅꯤ ꯀꯣꯔꯠ ꯃꯦꯔꯤꯖ ꯇꯧꯗꯣꯏꯅꯤ ꯈꯣꯠꯇꯣꯏꯅꯤ ꯍꯥꯏꯔꯒ ꯑꯗꯨꯃꯥꯏꯅ ꯊꯦꯝꯃ ꯊꯝꯈꯤꯕꯅꯦ ꯃꯥꯁꯦ ꯃꯦꯇ꯭ꯔꯤꯛꯁꯨ ꯑꯅꯤꯔꯛ ꯍꯟꯖꯤꯜꯂꯦ 3ꯔꯛ ꯍꯟꯖꯤꯜꯂꯦ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣꯝ ꯇꯧꯕꯅꯦꯕ ꯑꯗꯨꯏ ꯃꯦꯇ꯭ꯔꯤꯛ ꯊꯥꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗꯅꯦꯕ ꯃꯥꯅ ꯅꯨꯄꯤ ꯑꯃ ꯆꯦꯜꯂꯝꯃꯤꯁꯦ ꯃꯥ ꯃꯁꯥꯃꯛꯅꯅꯦ ꯑꯩꯉꯣꯟꯗ ꯍꯥꯏꯔꯤꯁꯦ ꯃꯥ ꯃꯦꯇ꯭ꯔꯤꯛ 3ꯔꯛ ꯊꯥꯔꯦꯅ ꯏꯕꯥꯅꯤ ꯆꯦꯟꯕꯩ ꯃꯇꯥꯡꯗꯁꯨ ꯃꯥ ꯑꯦꯛꯖꯥꯝ ꯊꯥꯕ ꯆꯠꯍꯧꯗ꯭ꯔꯦꯅ ꯃꯌꯨꯝꯗꯒꯤ ꯃꯈꯨꯔꯥꯅ ꯐꯨꯕꯗꯒꯤ ꯃꯥꯁꯦ ꯈꯠꯅ ꯆꯩꯅꯔꯒ ꯃꯌꯨꯝꯗꯒꯤ ꯊꯣꯛꯂꯛꯑꯒꯅꯦꯕ ꯑꯩꯒ ꯆꯦꯜꯂꯁꯦ ꯈꯣꯠꯂꯁꯦ ꯍꯥꯏꯔꯒ ꯆꯦꯟꯈ꯭ꯔꯤꯗꯣ ꯁꯦꯅꯥꯄꯇꯤꯗ ꯑꯗꯨ ꯁꯦꯡꯗꯣꯔꯛꯀꯦꯅ ꯑꯩꯁꯦ ꯍꯧꯖꯤꯛ ꯂꯥꯏꯚꯁꯦ ꯊꯥꯖꯔꯛꯄꯅꯦ ꯑꯗꯣ ꯊꯦꯡꯁꯨ ꯊꯦꯡꯉꯦ ꯂꯥꯏꯚꯁꯦ ꯂꯣꯏꯁꯟꯖꯔꯒꯦ